Hello ma'am, ngasi se hospital da day 2 oidoni aise ngarang dagi admit oibane ado ngasi sina operation tawbagi kari process chathabado haudoine saline hanba khotpa do kamai tawbado hojing makidi aise kaisum khangdri aduna kai tawbado do ma'am da su ulake aina video se do matek namo bani moi siga leibasisu yamna nungaye yum dumaina inga kholaga olangwa matam siga phi kai galaga tumbase yam satina nungai ba phaweba ko aduna kangchi ena kangan ka fajana khallaga aduga akoi siga mi punamak wari sunar yam nungai ba do hostel de leibagi wakhan ga do adumaina tawre do khoi auzi wari sunana ai kanghan nung ka se lawthoe sida ladies pregnant oiba ladies ta nate ba ko adi ahoi pregnant oiraga marakta problem oiba sing do moi shu dum siga admit oina lehele doctors na yam phai sigi doctor se adu aisu moi ga kanna aidi pregnant oibagi moina gi help ka kai kadum tawbi ba thabak nung tawba khotpada ado ahan bada tum hogalak paga chala e ai machin tengdri ado I ahan bada brush ana tawrage na 7:30 da chala e aduduna ai pra ojing machin tengurage haina tawini aduga pong panung ju sat loisale aduga aina pillow se khara hena laweba haidi ai maning managanda naba khotpa tugi maning mamang khangat na bayana pamung su katang wang khalap tawraga ka aina tomme yam nungai na tawna do sing da pong panung loisalame aduga hauzik breakfast obo mu chalani osmaina di khajan da bida leibase ase su manungai ama oye aduga manungda ai hoji bathroom da machin tengbagi la e brush tengdo e ado me am breakfast na mutunga na lakani bako cha sidi dum ngan ahan badala e duna cha siga aigi leijaba biscuit amaga lauraga ai adum chare ngehak leraga iru thoktoine ba ngasidi iru thoktringai da hana la abanina chak haidi chak lamghal lebo ko ai hoji kanje aduna si hana ahan bada cha thoe tan biscuit packet sima toraga aduga ngayak phame aduga hoji mogi sister ngai lebesin je yam phai ko ayungan ta dagai di dum haita da lai imanabi du manju tawi wari shuna bkhona bada yamna satina friendly obido oye mi amamam yam thina tawi khole na myam ma haidana ko aigi oin experience di yam satina phai bp on ba ayungan ta gi lae ayukta anirak baro da anirak nungdang da anirak dumai lae ba ko do ai hoji barum da iru tok to again lae sa do hoji kisum do hospital lai habagi kisum na ba khot pa leiti yam khingi bagi ko oni sai da iru go tok pa khot pa lae aduga si loraga ke tawrakani habdo moina nurse singduna room da la o na di hairami ba ko aduga isu furit pajaba ka litana samna ka sa hatok phi ka se kanghandana imai nungai garponi aduga hoji loiraga ko breakfast lore lao aina sina breakfast saba moidoni because sigi area se siga mapanda phamaga chabu shai manung da pusalaga chabu shai adu breakfast se ai zerumga aduga gi tanga hinjanga lore makan gi myam lei chaning ba sangom dekai di myam lei ko kheer kai ka do aina chaning ba khara du ta lore e ba ko aduga ai di room da pusalaga chare ada phambadu nungai te na pen maka siga AC siga inga ga chare ga na manung da pusalaga oina chare anu चलो हाय भैया मसक से कहीं ने अदो हौजिकना संगोमु जेनबा लाए आइना अखोय मचा लाकपगी संगोम जे थकद्रा आइना संगोम थओ आइना माउंदा हाइबने हां हाना दुदु थो हाइदो कनी हां मचासे अहानबा ओइदोनिबको आई यावदना लेबसे अदुना मपाना मोय आई अयुंगता दा लाकपगा मा पुरगा लाए आइगा लेमिनानबगी अदु ngaya खोबानी वारी वताइ सुना नकोना तरे जुमदरी कप खप बुदि तौदे खोय जि गेस सुमदे लाइनिबको मोसे औना नकपगी दुंगाइदा उनाबा लाए अदुगा ngakta मुहल्ले अदुगा नुंदांगदा आई कदि हंग्र खोट प्राबदि हंगदि दि हाय अदु लागा इमाइ जांगा हाक वारी वताइ सुना दना फगि गुगाइ तौना ngaya टाइम स्पेंड तौरे
ꯃꯆꯥ ꯊꯅꯝꯃꯒ ꯒꯦꯁ ꯔꯨꯝꯗꯒꯤ ꯆꯥꯛ ꯅꯨꯡ ꯂꯧꯕ ꯆꯠꯂꯨꯔꯦꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯂꯧꯕ ꯊꯣꯛꯂꯛꯏꯅꯤ ꯃꯣꯏ ꯆꯥꯛ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯃꯅꯨꯡꯗ ꯆꯪꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯃꯥ ꯆꯪꯅꯤꯡꯗꯦꯅ ꯍꯥꯏꯕ ꯑꯩꯅ ꯆꯪꯉꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯅꯨꯄꯥ ꯂꯣꯏ ꯆꯪꯅꯤꯡꯑꯅ ꯚꯤꯖꯤꯇꯤꯡ ꯑꯋꯥꯔꯁꯄꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯃꯦꯕꯀꯣ ꯃꯤ ꯂꯥꯛꯑꯒ ꯇꯣꯉꯥꯟꯅ ꯎꯅꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯅꯨꯡꯊꯤꯟꯗ ꯊꯝꯃꯦ ꯁꯟꯗꯦ ꯑꯣꯏꯔꯒꯅ ꯑꯌꯨꯛꯇ ꯊꯝꯃꯦ ꯑꯗꯨꯁꯨ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯆꯪꯅꯕꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯇꯕꯒꯤꯀꯣ ꯑꯗꯨꯝ ꯆꯪꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯔꯥꯎꯟ ꯂꯥꯛꯄꯗꯒ ꯁꯤꯁꯇꯔꯁꯤꯡꯗꯨꯅ ꯑꯗꯨꯝ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯀꯅꯤ ꯉꯥꯛꯇꯪ ꯂꯩꯕꯤꯌꯨ ꯃꯄꯥꯟꯗ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯕꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯊꯤꯅ ꯈꯣꯠꯅ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯍꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯆꯥꯛ ꯄꯨꯔꯛꯑꯦ ꯑꯩꯅ ꯃꯅꯨꯡꯗ ꯉꯥꯛꯇꯪ ꯐꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯃꯅꯨꯡꯗ ꯄꯨꯁꯜꯂꯦ ꯄꯄꯥꯁꯨ ꯐꯝꯅꯤꯡꯗꯦ ꯑꯩꯅ ꯆꯪꯉꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯏꯪꯕꯅꯤꯅ ꯃꯄꯥꯟꯗ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯅ ꯉꯥꯛꯇꯪ ꯂꯩꯌꯣ ꯍꯥꯏꯅ ꯑꯗꯩ ꯑꯉꯥꯡꯒꯤ ꯗꯥꯏꯄꯔ ꯅꯨꯡꯄꯔ ꯍꯌꯦꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯁꯦ ꯍꯌꯦꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯉꯩꯗꯣ ꯂꯩꯔꯛꯑꯣ ꯋꯥꯏꯞꯁꯀ ꯗꯥꯏꯄꯔꯒ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯤꯔꯣꯟꯕꯨꯗꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯑꯦꯅꯀꯣ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯂꯩꯍꯜꯂꯝꯕꯅꯤ ꯀꯦꯟꯇꯤꯟꯗꯒꯤ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ 쳐. Manu be, bye. Kona lau ko. ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯣꯏꯅ ꯆꯥꯔꯠ ꯑꯃ ꯄꯤꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯃꯅꯨꯡꯗꯒꯤ ꯀꯧꯔꯛꯄꯗꯣ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯑꯥꯐꯇꯔ ꯕ꯭ꯔꯦꯛꯐꯥꯁ ꯑꯥꯐꯇꯔ ꯂꯟꯁ ꯑꯗꯨꯗꯣ ꯀꯥꯎꯟ ꯇꯧ ꯍꯥꯏꯅꯅꯦ ꯇꯥꯟ ꯆꯤꯡꯉꯒ ꯀꯌꯥꯔ ꯀꯧꯔꯛꯏꯗꯣ ꯃꯣꯏ ꯗꯣꯛꯇꯔ ꯌꯦꯡꯕ ꯂꯥꯛꯀꯅꯤꯅ ꯑꯁꯤꯅ ꯑꯩꯒꯤ ꯊꯪꯅꯕꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯅꯦꯕꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯔꯥꯡꯇ ꯄꯣꯛꯏꯕꯀꯣ ꯉꯁꯤ ꯁꯤꯒꯩꯁꯤꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯀꯤꯂꯣ 2ꯒ ꯀꯌꯥꯅꯣꯗꯨꯗ ꯂꯨꯝꯃꯤꯕꯗꯣ ꯑꯩ ꯀꯟꯅ ꯌꯦꯡꯉꯝꯃꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯠꯂꯅꯤ ꯁꯤꯅ ꯃꯣꯏ ꯗꯣꯛꯇꯔ ꯃꯐꯝꯗ ꯀꯧꯔꯛꯄꯅꯤꯅ ꯁꯤꯗꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯨꯏ ꯅꯨꯡ ꯊꯤꯟꯕ ꯈꯣꯠꯄ ꯀꯩꯀꯥ ꯇꯧꯗꯣꯏꯅꯦ ꯍꯥꯏꯅ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯦ ꯃꯣꯏ ꯗꯣꯛꯇꯔꯅ ꯌꯦꯡꯉꯝꯃꯦ ꯃꯕꯨꯛ ꯀꯩꯀꯥ ꯄꯥꯏꯅ ꯈꯣꯠꯅ ꯅꯪꯒꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯇꯧꯔꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯑꯦ ꯄꯄꯥꯒ ꯑꯃꯨꯛ ꯁꯟꯗꯥꯒꯤ ꯀꯣꯟ ꯅꯨꯡ ꯂꯧꯕꯒꯤꯀꯣ ꯑꯩꯗꯣ ꯍꯧꯖꯤꯛ ꯍꯌꯦꯡꯅꯦꯕꯀꯣ ꯇꯧꯗꯣꯏꯁꯦ ꯑꯗꯨꯗꯨꯒꯤ ꯉꯁꯤꯗꯒꯤ ꯉꯟꯅ ꯆꯥꯛ ꯆꯥꯗꯣꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯉꯁꯤ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟꯗ ꯁꯦꯠꯅꯕꯒꯤ ꯗ꯭ꯔꯦꯁ ꯄꯤꯔꯝꯃꯦ ꯃꯁꯝ ꯅꯨꯡ ꯐꯥꯅ ꯈꯣꯠꯅꯕꯒꯤ ꯃꯀꯣꯛꯇꯒ ꯎꯞꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯒꯩꯅ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯌꯦꯡꯁꯦ ꯑꯣꯄꯔꯦꯁꯟꯗ ꯄꯨꯡ 5ꯗꯒꯤ ꯍꯧꯒꯠꯂꯒ ꯅꯪ ꯃꯀꯣꯛ ꯃꯁꯥ ꯃꯎ ꯐꯖꯅ ꯏꯔꯨ ꯊꯣꯛꯇꯣꯛꯑꯒ ꯁꯤꯒꯤ ꯐꯤꯁꯦ ꯁꯦꯠꯂꯒ ꯂꯥꯛꯎ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤꯀꯣ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯆꯔꯥ ꯍꯦꯟꯗꯣꯏꯅꯦꯕ ꯄꯨꯡ 10ꯗꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯌꯥꯔꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯣꯡꯁꯦ ꯍꯥꯝꯗꯕꯒꯤ ꯃꯕꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯗꯣꯛꯇꯔꯗ ꯍꯥꯏꯕꯒꯤ ꯃꯥꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯄꯤꯔꯝꯕꯅꯤ ꯍꯤꯗꯥꯛꯁꯦ ꯊꯛꯑꯒ ꯅꯪ ꯃꯁꯥꯗꯣ ꯀ꯭ꯂꯤꯟ ꯑꯣꯏꯊꯣꯛꯇ꯭ꯔꯣꯕꯅꯦꯅ ꯑꯗꯨꯒꯤ ꯑꯩꯅ ꯊꯛꯀꯦ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯤꯅꯤ ꯃꯣꯏꯒꯤ ꯖꯥꯝꯄꯕ ꯁꯤꯁꯇꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯔꯝꯗꯥꯏꯗ ꯒꯨꯂꯤꯒꯁꯦ ꯄꯤꯕ ꯂꯥꯛꯑꯦꯕꯀꯣ ꯏꯁꯥꯅ ꯆꯥꯕ ꯃꯇꯝꯗꯣ ꯈꯪꯉꯣꯏ ꯍꯥꯏꯅ ꯃꯣꯏꯅꯅꯦ ꯆꯥꯔꯝꯗꯥꯏꯗ ꯁꯦ ꯅꯪ ꯒꯨꯂꯤ ꯆꯥꯔꯣ ꯁꯤ ꯇꯧꯔꯣ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯄꯤꯔꯝꯕꯅꯤ ꯃꯅꯝꯗꯤ ꯅꯝꯊꯤꯕꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯃꯅꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ
चाहिए आपको? चाहिए? चाहिए आपको? इसको फर्स्ट नहीं चाहिए ना? कुछ भी नहीं बोल रहा। क्या हो गया? क्या हो गया? ये कौन है? कहाँ से आया? हाँ? कौन है? कहाँ से आया? कौन है बोलो? कौन है? Baby, baby, hello, baby, hello, baby, hello. उल्टी शो होगा तो पता नहीं चलेगा। थोड़ा आज ही कल से आप बात करना। कितना घंटा हुआ? ज़्यादा घंटा नहीं हुआ। Nako ko rin mo rin. Chalam dahil.